Praise the Lord. Ahan bamagtada yengbiriba nungsizarba ichilinaw iche chalima pabungsing mayam pumnamagpu thamoidagi nungsiba amasung ikai khumnaba utchari tektakaidaба thaujalna yombiba nada yektaba kanbiba mapuna fattabadagi anaba ayekpadagi manung matam chadana si anaba thokkadawbadagi kanbiba punsi haibado yengbiriba adom punamakta Yesu Krista kanbiba siduna fumduna hingatpa pap kukpiba lengbirakadoriba mapuna adom punamak tawhenbibo isan amen mayam ngasi yam nungaiba wahay amakak mayam da share tawjage haiduna ngasi video se wapaw se semjabani mayam anda kharanigi mamangda manipurdagi oza amana magi nupi marol thoktaba abadi wangang mangamamdabado mana phone tawbiraga Yesu Kristagi mingda ina prayer tawjakhiba matungdagidi khara wangang bangam khale haiduna hairakpagi matangdasu aina kainoma semjakhibani ojadugi testimony do amasung ojadugi condition aina khara dum hangjaba matamda khara waba condition oina ingonda faujai maramaduna aina su mayamna mateng yaragadi pangbiro haiduna haijaba matamdasu ichilinaw iche ichal singnasu mateng pangbirei amasung haiba ojaduda lupa lising manga khak aina thajakibani amasung ojaduna su ingonda magi gas cylinder se chahi muk hele aina hangbadagi mana haibirakpani ko mayam ado gas cylinder chahi muk hele halaktaba hairakpa matamda yam nungaitab su faukibagi maramnani ishorna su ingonda mangonda mateng pangu haibagi wahai se phongdokpirakpadagi amasung mayamgi matengdagi ojaduda aina lupa lising manga thajaraba matungda ojaduna mayam ngasi se magi yumgi mamangda lepaga magi nupi amasung magi macha ani ga konana cylinder du su mamangda thammaga photo thabirei yam nungsiba phawe mayam yamna haraujaba makak phawe madudi mateng pangbiba kanbiba mapugi macha ama oina aikoina mateng pangbase kanagumba magi khajiktang oirabasu awabada aikoina saruk yaminabase ishorgi yam chauba thaujalni mayam haiduna ai mayam da phongdoksage mayam photo sisu yengbiu aduga sigi maningda leribasi magi yumni haiduna handusu ubada dum khange yamna waba family amani adubu ishorgi macha ama oina ishorgi macha aikoi mayam ama leiri maramaduna aikoina haibo ojaduda yamna thamoi sengba ojani haina khanje mayam hojiki matamda magi nupido kaisu soinaiba leitaba taragasu nupi leina nupi ahum mari thiba yauri lona lanabagi thabak tawba kaya ama lei adubu haiba ojaduna magi nupigi damakta wajaba magi nupigi damakta magi nupinaga wangang bangam khalakpa matamda mana kapchabado uba matamda asengba mapuroiba asengba mapa amagi role se oja sina puribani aigi nupibu nungsibiu haiba isorgi wahai ado chapchana mana tawba matamda hena mateng pangba fauri mayam lupa lising manga khakka mayam mai mateng pangjaningi amasung kanagumba singna mateng pangbiningba leragadi mateng pangbiro haiduna haijage mayam aina ojadugi magi nupigi matangda phone tawbirako matamda aina bible se hangdokpaga ingonda phangnaba bible gi verse se ase mayam dai pathokserake kanagumba ngasigi wapaw asi yengbiriba ichilinaw iche chalima pabungsing masida dharma gi wahai amata leite Yesu Krista na Christian dharma sandokpa lai haina haikide Yesu Krista ma Christian gi shor natte mahakti kanbiba madi warabasing amasung mabu kaujaba choktaraba polum pubasingi shorni amasung anabasingna doctor mathautai nadabasingna di mathauta de anabasing warabasingbu shorna kanbikhrabani Yesu Krista na siduna fumduna hingatkrabani thajaba matamda domna marang kaiba ishorgi blessing adulai mayam aina pathoksakhibado ai pathokserake kanagumba yengbiribasingda ana ek aki langtaknaba yawbiba taragadi thajubaga loina adom yengbiu aidi karisu haijaba natte karisu tamjaba natte adubu Yesu Krista na ingonda uthokpirakpa khanganbibagi maramna aina phongdoksabani amasung aigi thajaba lei kanbibata pamba kanbibagi mapuni maramaduna awabasingbu mahakna kauri habse khangjabagi maramna ipana thabak subibani ipana yengibasi thamoini mayam adom su tabiu anaba ayek palangtaknaba karigumba lebiba taragadi adom bidamak su prayer tawjarake adom tabiu Matthew gi mayam chapter 15 gi verse 29 dagi hauraga verse 31 sibawani aduga jisuna mafam adu thadok lamlaga galil gi pat manakta laklammi aduga mahakna chingthakta kakatuna famlammi aduga achauba miyam amana makhong tekpa mamit tangba makhong soiba
maron thoktaba amasung atoppa mayam mahakki manakta puraklami aduga maikhoina Jisugi makhong mayada maikhoibu phamhalle aduga mahakna maikhoibu fahanbirami maduda maron thoktaba singna wangangba makhong soinaiba singna phaba makhong tekpa singna chatpa amasung mamik tangba singna uba mayam aduna ingak ubada mayam aduna ingak ngakladuna Israel gi Ishwarbu thagatcharami amen hairiba Bible gi verse se paraga ina prayer tawuni bai pada mana WhatsApp da photo thabiraba matungda yam nungsiba wahay amsu haibirei masisu ai mayam tahanjare dharma na ikoida piba ngamdaba aikoina fattabagi maramna dharmagi wahay thugaibado dharma na aikoibu wayen gadabagi mahutta Ishwar na aikoigi damakta dharmagi apamba thungan kibikiba lakpani aduga dharma di amattani world da kari dharma no nungsiba kari dharma no ngakpiba kari dharma no kokpiba tagachuri mayam ai ngasigi wapaw sida kanagumba awana taraba anaik taraba singi damakta haijage ipagi wahina takpiri madudi Isu Krista gi manakta lon thoktaba kaya chatpa ngamdaba kaya mit udaba kaya lakhi Isu Krista na phamal laga me khoi punamaku fan birami lon thoktaba singna wulu wangang ba hore mamit udaba singna uba hore makhong tekpa singna chatpa hore Isu Krista na lakpati kanbiba lakpani maramaduna aigi YouTube channel asigi maming Isu Krista na kanbi mapu haiduna thambibani thagachari mayam ai prayer tawjarake adom thajaba matamda chamatkar oi miracle oi thajabiu Isu Krista mahakna kanbiba ngami heba thajabiu mahak dharma sandokpa lakpa nate heba thajabiu mahak nangbu kanbi khraba mapuni nangi pap kokpi khraba mapuni heba thajabiu siduna fumduna hingatpa nangi nanakta leiba igi nakta leiba apam punamakta leiba ngamba Ishwar ne heba thajabiu wayen bigi damakta lakadoriba ipane heba thajabiu mahaki hakchangda takiba dakpam na nekhoi naba fare haiduna haibi khrabani thajabiu hairiba ipana kanbibagi wahai Bible da ibirambagi maramdi aikoina paduna aikoina su aikoi kanbiba fangnabagi damaktani amasung ipana ipagi afaba wapau sandokjabasingda anaba fahanbagi anabagi mathakta khut thambada fagani haibagi bhutsing tandokpa ngambagi pangal pibi khrabani maramaduna aidi kanasu nachade aina Isu Krista ipa kanano haiba khangjabagi maramna aina haijarakadawune dum thajabiu thagachuri ipa sargada leba ipa Ishwar sargana phamba loiraga tebang pana khongnet oibiba marol humbul sembiba ipa na haku thagachei ipa Ishwar ipana ekoigi lon thoktabi fazana wangang bangamdabi ekoigi ima dubu ipana sokpiduna khara maron thokan birakpagi damak thagacheri mapung fana maron thokpasu ngamanbiu ipa Ishwar mekoigi family da hena blessing haitabiu ipa Ishwar mekoigi macha nupa amaga macha nupi amaga mekoi achauba mithoi mihen uhenbiu nada yekta butekta kaidaba uhenbiu ipa family ado loina nei ipa ngasigi ipa gi afaba opaw asibu tabiriba waraba naraba choktharaba wangang bangamdaba chatpa ngamdaba natraga su mamitta anaba leiba uba ngamdaba na chingba leramba taraga su ipa nangi mingda oithoktaba leite haibana chana thajei maramdi ipa nakti oithoktabado oihenba ngamba siduna fumduna hingatpa marini suna siraba namthiraba Lazarus hingalhanba ngamba ipane amasung ipana samak siduna fumduna hingatpa ipani ipa Ishwar nahaki nachanupa Jisu gi mingda haijari Nazareth ki Jisu Krista gi mingda haijari madudi yengbiriba ngasigi wapaw asibu yengbiriba singi marakta ipanangbu thajaba kaujaba taragadi maikoi gi anaba faba ohenbi Prabhu Jisu gi mingna Holy Bible gi wahaina mekoi gi anaba faba ohenbu Isu Krista na mekoi famtha halaga mekoi gi maron thoktaba thogalle chatpa ngamdaba ngamalle upa ngamdaba uhalle punamak hairiba ipa gi miracle do ipana punamakta ipa Jisu Krista gi minglena phaba koklakpa haibado testimony lakpa orison Prabhu ipa Ishwar Abraham gi Ishwar Yakub ki Ishwar amasung Isaac ki Ishwar nungsibagi mapu punamakta gi henba ipa da khuramjari Prabhu thawai sengmana sokpiuduna anaba yekpa ngasigi wapaw asi yengbiriba punamakki matakta pangal hitabiu matei manau gi marakta understanding leramdaba ipa kokhanbiu magi nupi na ipa nangbu thajaba aduga magi nupa na di ipa nangbu yadaba kaya masulei maikoi gi nupa maikoi gi mapuroi gi thamoi su wangangbiu aduga nupi singdasu hanthaganu maramdi maikoi aigi mingi damakta awaba khanglibado sargada lan paibani haibado maikoi da khangba oirasuni ipa Ishwar hallelujah Prabhu Ishwar Prabhu thagachari ipa Ishwar ipa na khoi bunung sibikhre I taduna khoi gi damakta sibibadi ipa nang khaktani hingatpasu ipa nang khaktani ipa nahakna dharma sandokpa lakpa nate ipa nahakna kanabasu lali haiba lakpa nate adubu fattabada tawraba soidaba landaba ngamdaba sonba mi kanbiba lakpani Prabhu Ishwar thagachari ipa tasana thajei madudi ngasigi wapaw asidagi mioi kaya fagani lon thoktaba kaya lon tholakani chatpa ngamamdaba ngamakani makhwangi anaba farakani kidney gi stone
ꯆꯠꯈꯤꯒꯅꯤ ꯂꯤꯚꯔꯒꯤ ꯑꯅꯥꯕ ꯑꯗꯨꯒ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯑꯦꯗꯁꯀꯤ ꯑꯅꯥꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯅꯆꯥ ꯉꯥꯛꯇꯅꯤ ꯄ꯭ꯔꯚꯨ ꯁꯣꯛꯄꯤꯌꯨ ꯏꯄꯥꯕꯨ ꯈꯪꯗꯕ ꯏꯄꯥꯅ ꯊꯤ ꯊꯤꯅ ꯉꯥꯡꯉꯤꯕ ꯃꯈꯣꯏꯕꯨꯁꯨ ꯁꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯐꯠꯇꯕꯒꯤ ꯑꯊꯦꯝꯕꯒꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯒꯤ ꯃꯔꯝꯅ ꯇꯧꯕꯅꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯈꯤ ꯇꯥꯔꯦ ꯁꯔꯒꯗ ꯀꯥꯈꯤ ꯇꯥꯔꯦ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯇꯧꯕꯅꯤ ꯏꯄꯥ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯏꯄꯥ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯂꯩꯕ ꯏꯄꯥꯒꯤ ꯁꯥꯈꯤ ꯇꯦꯁꯇꯤꯃꯣꯅꯤ ꯀꯌꯥ ꯋꯥ ꯉꯥꯡꯉꯝꯗꯕꯁꯤꯡꯅ ꯋꯥ ꯉꯥꯡꯉꯛꯄ ꯆꯠꯄ ꯉꯝꯃꯝꯗꯕꯁꯤꯡꯅ ꯉꯝꯃꯛꯄ ꯎꯕ ꯐꯪꯉꯝꯗꯕꯁꯤꯡꯅ ꯎꯔꯛꯄ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯦ ꯏꯄꯥ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯕꯤꯔꯒ ꯇꯥꯏꯕꯪ ꯄꯥꯟꯅ ꯈꯣꯡꯅꯤꯠ ꯂꯩꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯀꯠꯆꯔꯤꯕꯅꯤ ꯌꯦꯁ ꯏꯄꯥꯅ ꯐꯍꯟꯕꯤꯔꯦ ꯏꯄꯥꯅ ꯁꯣꯛꯄꯤꯔꯕꯅꯤ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯥꯏ ꯂꯣꯔꯗ ꯍꯥꯂꯦꯂꯨꯌꯥ ꯏꯄꯥꯅ ꯁꯣꯛꯄꯤꯔꯦ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯃꯈꯣꯡꯗ ꯍꯤꯂꯤꯡ ꯍꯥꯞꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯃꯥꯒꯤ ꯃꯔꯩꯗ ꯏꯄꯥꯅ ꯅꯍꯧꯗꯅ ꯇꯆ ꯇꯧꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯋꯥ ꯉꯥꯡꯕ ꯉꯝꯍꯟꯕꯤꯌꯨ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯂꯤꯚꯔ ꯗꯦꯃꯦꯖꯀꯤ ꯑꯅꯥꯕ ꯁꯤꯔꯣꯁꯤꯁꯀꯤ ꯑꯅꯥꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯕ ꯑꯣꯏꯁꯅꯨ ꯀꯤꯗꯅꯤ ꯗꯦꯃꯦꯖꯀꯤ ꯑꯅꯥꯕ ꯐꯕ ꯑꯣꯏꯁꯅꯨ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯒꯤ ꯑꯅꯥꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯍꯥꯂꯦꯂꯨꯌꯥ ꯍꯥꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯄꯥ ꯏꯪꯊꯕ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯏꯄꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯕ ꯉꯝꯃꯝꯗꯕ ꯁꯤꯡꯅ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯃꯥꯏꯇꯤ ꯂꯣꯔꯗ ꯑꯦꯟड ꯁꯦꯚꯤꯌꯔ ꯋꯥꯟ ꯑꯦꯟ ꯑꯣꯟꯂꯤ ꯖꯤꯖꯁ ꯈ꯭राꯏꯁ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯕ꯭ꯂꯦꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯔꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯇꯤ ꯙꯔꯃ ꯈꯥꯏꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯐꯕ ꯃꯄꯥꯅ ꯐꯠꯇꯕ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯕꯒꯨꯝꯅ ꯃꯆꯤꯟ ꯊꯤꯔꯕ ꯅꯨꯡꯁꯤꯕ ꯍꯩꯔꯛꯇ꯭ꯔꯕ ꯔꯦꯞ ꯇꯧꯔꯕ ꯑꯣꯛꯇꯕꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯤ ꯍꯥꯠꯂꯕ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛ ꯍꯦꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯇꯥꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯖꯤꯁꯨꯅ ꯏ ꯇꯥꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯁꯤꯕ ꯌꯥꯔꯣꯏ ꯑꯩ ꯊꯥꯖꯕ ꯄꯨꯝꯅꯃꯛꯄꯨ ꯂꯦꯝꯅ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯍꯧꯅ ꯆꯪꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯀꯠꯆꯔꯤꯕꯅꯤ ꯏꯄꯥ ꯁꯔꯒ ꯇꯥꯅ ꯆꯤꯡꯈꯠꯄꯤꯌꯨ ꯄ꯭ꯔꯚꯨꯒꯤ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯅꯥꯕ ꯀꯌꯥ ꯐꯕ ꯑꯣꯏꯔꯁꯅꯨ ꯐꯍꯟꯕꯤꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯍꯥꯂꯦꯂꯨꯌꯥ ꯀꯣꯛꯍꯟꯕꯤꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯅꯥꯕ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯅꯍꯧꯅꯅ ꯏꯄꯥꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟ ꯑꯃꯦꯟ 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 ꯍꯥꯂꯦꯂꯨꯌꯥ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯕꯇ ꯑꯣꯏꯁꯅꯨ ꯃꯌꯥꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯁ ꯑꯣꯖꯥ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯑꯣꯖꯥꯅ ꯉꯔꯥꯡ ꯄꯤꯕꯤꯔꯛꯄ ꯊꯥꯕꯤꯔꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯈꯛ ꯂꯧꯖꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯏꯄꯥ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯖꯥꯅ ꯀꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥ ꯏꯁꯣꯔ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯁꯨ ꯑꯣꯏꯔꯦ ꯑꯣꯖꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯁꯨ ꯑꯣꯖꯥꯗ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯑꯣꯖꯥꯗ ꯐꯣꯇꯣ ꯑꯃꯈꯛꯇꯪ ꯊꯥꯖꯒꯦ ꯑꯣꯖꯥ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ